पाउचदे उइबमर उइब पाउ खराब दे तौजरे इंडिया चाइना के लेनबा मरी सिंह पागत हननबा पुतिन की अनुभव फॉरेन पॉलिसी रूसियन वर्ल्ड रूसियन लोन गांगबा मियोय सिंह सावगनबा मपाल लेबाक सिंह द खुथिंजनबा याननबा कंजर्वेटिव आइडियोलॉग सिंह सिनबा वाई रूसियन वर्ल्ड की अकोइबदा सागतबा अनुभव फॉरेन पॉलिसी डॉक्ट्रिन अमगारांग प्रेसिडेंट व्लादिमीर पुतिन न अप्रूव तौग्रे यूक्रेन लान की था तरुक हेलकिबगा फोंदोकिबा कुंथ्रागा मथोय की ह्यूमैनिटेरियन पॉलिसी अदन रूसियन वर्ल्ड की ट्रेडिशन सिंह अमसुंग आइडियल सिंह कनी अमसुंग मांगलोमदा पुखनदबा होनागनी हायरे रूसियन फेडरेशन मपाल लेबाक लेबा मखोय की मियुसिंगबो मखोय की हकसिंग माफुंग फाननबदा मखोय की इंटरेस्ट सिंग गांगनबा अमसुंग मखोय की रूसियन कल्चरल आइडेंटिटी गांगतुना थंबदा सवगतबा पीरी एंड मिनिस्ट्री अदुना हायगे व्लादिमीर पुतिन जियोपॉलिटिकल की मांग ताकपगे थौदोक अमनि हायकिबा लिसिंग अमगा चापन मरफुद्रा मथोयदा सोवियत यूनियन कायकिबा मतम अदुदा नौना मनिंग तौंकिबा स्टेटसिंगदा रूसिया की मपानदा लैकिबा एथनिक रूसियन मिलियन कुनमंगारोंगी अवावा मराइबक अदुगी मतंगदा भागना सही क्यादगी हौना गांगदोदा लाखिबाने रूसिया मखातना बाल्टिक्सदगी सेंट्रल एशिया फावबो मखोयगी इथिल मखादा लेफम थोकबो हानागे सोवियत स्पेस अदुनी हायना लवे अदुबा मसी अरबलबाक सिंग अदुगी कया नामसुंग नोंचुकना यामना कन्ना यानिंगदबा ओवाखलोलमने स्लाविक नेशन सिंग चाइना अमसुंग इंडिया का रूसिया तेंगबांगनबा हेंगतकदबनि मसुंग मिडल ईस्ट लीड लैटिन अमेरिका अमसुंग अफ्रीका दा रूसिया की मरीसिंग अदसु हेना कनखनहनगनी हायना अनौबा पॉलिसी अदुन हायरे रूसिया ने इंग्लिशिंग अनि निफान दा जॉर्जिया की मयुक्त तौखिबा लान अदुगी मतोंग मॉस्को ना मनिंग तंबा लेबाक सिंगनी अर रिकॉग्नाइज तौखिबा जॉर्जिया की लमदम अनि अफगाजिया अमसुंग ओडिसिया का लोइनना नोंपोक थंबा यूक्रेन दा मसे ताबा अनि डोनेस्क पीपल्स रिपब्लिक अमसुंग लुहांस्क पीपल्स रिपब्लिक का लेनबा मरीसिंग मॉस्को मखातन हेना सेसिलकनी आइना अनुपा फॉरेन पॉलिसी अदुन हाइगे मखातरकवा अतोप पाउदा सायोलसदा फ्रांस की लॉ मेकर मगाना साबा डेलीगेशन अमना तावांदा खोंगसत पांग थोगलागने सायोलसदा फ्रांस की लॉ मेकर मगाना साबा डेलीगेशन अमना तावांदा खोंगसत पांग थोगदौरी अन ऑफिशियल सोर्स समके मतुकिना फोंगदोगले ngasi dawan की फॉरेन मिनिस्ट्री की मेके की पीखिबा वारोल की मतुकिना यूरोपियन की अहनबा हाई लेवल की डेलीगेशन अदुना तावांदा खोंगसत पांग थोगदौरीबा असि मरुवेना यूनाइटेड स्टेट्स की ऑफिशियल्स ना तावांदा खोंगसत पांग थोगरबा मतुंग तारकपदा साथारकिबने यूनाइटेड स्टेट्स की हाउस ऑफ रिप्रेजेंटेटिव की स्पीकर नैंसी पेलोसी ने तवांदा खोंगसत पांग थोकिबा थवंगबा चाइना ने यामना कन्ना साउनिंगबा उठखिबगा लोइना इधर लेबाक असिगी अकोइबा मिलिटरी की एक्सरसाइज फाव फांग थोक्तुना तावान की एयर डिफेंस जोन दानसिंदुना चाइना की वार फ्रेंसिंगना पाइसनबगी थौदो कया अमसु लैरिबरे चाइना नदी तावान बा मखोई की टेरिटोरी की मनुंग चना लैबा लमदम की सरुकनी अना क्लेम तौखिबगा लोइना करिगुंबा इधर लेबाक असना मनिंग मखा तमना होनरप तारबदी मिलिटरी की शक्ति सिनदुना नमदुना लौसिनगनी हारिबने यूएस की हाउस ऑफ रिप्रेजेंटेटिव नैंसी पेलोसी ने तवांदा खोंगसत पांगथोखरबा मतुंग तारकबदा यूएस की अतोप लॉ मेकर क्या अमसु तवांदा खोंगसत पांगथोखरबने ताइवान की फॉरेन मिनिस्ट्री ने हाइकिबदा फ्रांस की मी मंगना साबा डेलीगेशन अदु युमसखसन बेद थोंगलागा निंगथौकाबा नमित फावबा लैगने मखोइन वाइस प्रेसिडेंट विलियम लाई अमदी प्रेसिडेंट साइ इंग्वेन कसु उनदुना वरी सानागने क्रॉस पार्टी की डेलीगेशन असि सेनेटर सिलिन पैलेवन लुचिंगनी तवान वखलुन मानब डेमोक्रेसी की नीति सलिबलेबाक सिंगा फवा मरी थमलेबने चाइना गुम कनब हेंकलगलिब चरकसदा तवान मलेम की डेमोक्रेसी की नीति सलिबलेबाक सिंग थोइथोक हेंदोंना जर्मन ब्रिटेन अमदी कनाडा न चेंबलेबाक सिंग सेनेटर सिंगना चाइना सि की अथेंग बसरुक तवान द खोंगसत पांगथोकनी हाबगी थाजब लैरिबने चाइना नदी तवान की लैरिब वथोकसी डोमेस्टिक की ओइबे इशू ओइना लोगबग लोइना मिरेबा की पार्लियामेंट की मेंबर्सना खोंगसत पांगथोकपदा यानिंगतब उलिबने मारगसला तवान की वन डेमोक्रेटिकली इलेक्ट तौरब गवर्नमेंट हाइरिबना चाइना ने केदोंगदसु तवान के लाइंगाक सेशन तौकिदे मरमदुना तवान मखोई की टेरिटोरी की मनुंग चना लेबा लमदमनी आना क्लेम तौरिबा दु ताफम थोक्तबने मिलिटरी जुंताना ओंग सान सू ची उनाब यानदब तारबदी म्यांमार दा खोंगसत पांग थोगलोय यूएन अनबॉय यूनाइटेड नेशंस की स्पेशल अनबॉय नलेबाका सिगी मफम तांतो पिख्रबा लीडर ओंग सान सू ची उनागे हाबदा म्यांमार के मिलिटरी जुंताना यानदब थोगलबदी म्यांमार दा खोंगसत पांग थोलरोय हाइना फोंगदोखरे म्यांमार की मिलिटरी ना हौगिबा सही की फेब्रुआरी थादगी शक्ति पाइदुन लाखिबने सूची अमदी माकी कैबिनेट जाउरबा लुचिंग पसिना तोंगान तोंगान ब चार्ज कया अममायुंगनरी हाइरे आईजी यूसुफ इसाक इंस्टीट्यूट ऑर्गेनाइजेशन अमदा वफम असी फोंगदोखिबने
United Nations na Myanmar gi leipa wathok asi wari sanarga santaina ba furakna na ba mai kairom da jangchile bane Aung San Suu Kyi auki ba sahi ni furong gi matam asida Myanmar da pasak nai ba mioi amu oitun la ke bane Aung San Suu Kyi ga unaba gi haliba si mahpo fari ba mioi amadi magi personal assistant amana dragana ani amadi magi ogal ne ma hau ki ba tha da house arrest tawduna thamlam badagi capital naifai tawd leiba military base na da purakre aina thajanare Hauzik masagi sahi humputara tare churba Aung San Suu Kyi mamang cheol da sahi aumgi tam thabak kanna suba yauna sahi kun jendal aina da bagi dande pikra bane Myanmar army da dimakwan military ku chathariba si mar chai hari bane Aung San Suu Kyi National League for Democracy Party ni English singani kun gi November thad pang tho ke general election da pak sana bai pa ke bado namthak da bani ai wa fam thamla da Myanmar military na ku chathaki bado maram chapa thong amani su hari bane Maragasida haukiba sahida Myanmar gi refugee lising kuntra Mizoram da lanjen narake haukiba sahida Myanmar gi refugee lising kuntra Mizoram da lanjen narake an official source samagi matungina phangdokle Myanmar da military na sakti paikrapa matung tarakpada international border lalaka Mizoram da lanjen narake bane Mizoram gi home minister Lansam Phiyana ngasi state legislature da phangdokiba wafam amada haribadi Myanmar gi national Lising kuntra samri subna amadi Mizoram da lanjenar khre basingi manungda lising kun chani yang khayom doi di hausa hoje state asida sangjapam lawdon lairi and deputy commissioner state home department da summit tawrakibo wafam amada phangdokle Mizoram government Myanmar git national sing yang san bakitabak mafung phana sathabak loinana refugee sing ni khangdor anaba identity card sing issue tawri hairi Liz Truss United Kingdom gi Prime Minister when wasak lawkhre lebaga sigim barweba voting da angoba kanglu kimbi amata yawkhidre United Kingdom gi nauna khallaba Prime Minister Liz Truss ngasi wasak lawkhre mangna mahagi khwaidagi nakna balamba risi sunak pamaitheba piram laga ongwa thake post asi paiba ngamkhibane Conservative leadership contest adu the Liz Truss na mai fak tuna ahumsiba United Kingdom gi Prime Minister waiba nopi hoikibane magi mamang telepa kasigi nopi na Prime Minister wairamba dudi Margaret Thatcher amasung Theresa May adomai nabak anda chemical telepa kasigi waina marwiba ki cabinet post da angoba kanglu kimbi amata yawkhide haire Liz Truss na magi khwaidagi nakna balamba oirba risi sunaktagi bon masing lising kun champan kun ga taret henduna ka khebane Liz na phangi ba vote masing na Laknifan lising tara kom doi Liz na pangki bapot masing na lising marfu gambatwai chahung kun gataruk ni aduga sunak na pangki bana lising hompu chahung marfu drama panne UK gi foreign minister su weriba conservative lusing be Liz Truss mathangi nikthau ka bana mitigi prime minister gi phampu dun thabak pai bhaura gani haire Lepak kasih baru iba ministerian gi portfolio singasi lepak popon mirkin bidang waram dagi yang tok bahugani ana thaja batam nagi bane Britain gi puari dah nagi asin an bonde state gi asopo office mari gi manung da amwari ba asida angabakang lu kimi amata yaw da ba asin an boire British kinamit koding gi pongba pause karchian da pongdorak pada Liz Truss asi foreign secretary oin F1 torak ba secretary oin F1 torak pa Yai ana thajanari aduga Sohila Braverman na home secretary aduga Kwasi Kwanting na chancellor wena thau pura yai ana khanari Typhoon Hinam Dorna South Korea gi kha thangba industrial hafta mangata kya thon gre Matik mai laiba typhoon amale papupon bita South Korea gi kha thangba industrial hab sing da safu kana homjinda amangata kya thon khiba loina na Yam dapat mioi ani sigre bioi tara thiba khangkitri amasung mioi lising kya moi makai taduk tana chenakre ain authorities na phangdorakle South Korea gi khanong pok thang industrial city sing Pohang Gyeongju amasung Ulsan da akan banong sising homjinduna amadi nong kana chuanduna amangata kya thokalaba matong leba popan nimit ki angan bada typhoon Hinam North Korean Peninsula thadoke Korea na Meteorological Administration ki matungina Cyclone asi Sea of Japan ki matakta awang nongpok pangkre mati madu namidang pung mapalum taba matamda Japan ki awang nongpok tangba city sapo oragat ganak na nasat ki gani Japanese authorities na phangdo ki bada Sapporo leiba Japanese ita Hokkaido asi yumsaka sinabita typhoon aduna maram oiduna ahingi matamda akan banong sing amadi sathi raba samudra ki ita ki pum sing mayok darak payai Leba pupan nimiki angan bada typhoon asina lan kiba Japan gi thakha ithang thangba kyusu ithata train service tingam sung price and cancel tauke South Korea gi Pohang city de miyoi ama samudra gi akan bi ithak irai sing sian badagi seke
Underground parking area de ising thomjilakpadagi mioi nifan thiba khangkide. Local podcast YVN underground apartment garage amadagi mangata thoglava car masingkhanna bhonabagi 4 days utke. Atoba mioi amagi ongs the landslide thokpada jum ama phumjinbada yawbadagi sike. Military na makhal makha kya gi vehicle se makata na mobilize tawduna rescue operation liptan sathabaga loinana. Misi mina singi masing hangalakpa yai ana thajanari. Lebakasi khatang bada leiba mioi lising ani sa pandram sabhagada pamafam sing hong do khre. Amadi jum lising humbuga taruk hena mai phangtabagi problem mayok nake. Nagala marom dana sinagi earthquake te sikiba migi masing nifuga taruk sokre lebak thiba thakdok atuki namakte Indiana awawa phongdora khre. Aukibaning thauka panumita sinagi khanong sup thangba Sichuan province ki Luting county da 6.8 Richter scale yauna hakiba yor atuna maram oiduna. Sikiba migi masing auju phobuda nifuga taruk sokre lebak asida COVID-19 ki akan basaitheng phangtuna lockdown chatharingai tanja asida yamna lebak thiba. Tawang amada lebak asigi mafam ayambadi kang thokbagi awawa mayoknaringai tanja asida akan ba yor asi harakpana maram oiduna miyam pumba awaba kaya mayoknari. Ning thauka panumita hakiba epicenter asi North latitude degree 29.59 East longitude degree 102.08 waiki bani. Madogi epicenter ki arubana lemaidagi kilometer taraga daruk chatharaga waiki anasina earthquake network center na run tawba Jinjiwa news agency na phangdorakre. Epicenter asi Luting county dagi kilometer kunthraga mafal lapna leiba Luting gi mafam abada thoki bani. Luting gi kilometer mangana konba mafam da khuncha sing tare pamafam adu epicenter oiki anasu agency na phangdorakle. Official oiba media report amada phangdorakpada yuwa aduna maram oiduna jamdravada myonifuga taruk sikre yankai henbana kahena asoka panangre. Asoka myo sing adu rescue team na safagada pamafam da futhorak tun thangdok tun thamgre. Sigi besing adu gimanung da kunmapandi Ganji Tibetan Autonomous Prefecture dagine. Makoina Luting counting asibo chalaidun leibani lemhauriba taraga ter aduna yan city dagine. Leading the labor orang na million kun gama thoirom asi chengdu da madam ayam batabak thiduna amadi thabak sudan da leibane. Yuaduna maram orga Sichuan province da leiba infrastructure kya yauna water reservoir, electricity transportation amadi communication service pumba mangtagan khare. Laibak thiba China gi thadok adu da saruk ki haraduna India ambesi gi maikede gi thadorok pa Twitter gi warhol amada. Augiba September mangagi Sichuan gi juana sokal pamyam amati laikhitraba thawaising adugi mafam de Indiana thamoi chokna wawa phangdokle. Tawdog adu asok apan nang kraba mi cha kya adugi fibam atho hatam da phagalakpo wera sanu haina warol adu da phangdorakle. Maka tarakwa atopa pawda Russian forcing gi mekta Ukrainian jangil lanchang kanselakle Moscow na Kherson ki referendum yai thogre. Ukraine ki Russian force na occupy tawba lamdam amagi Moscow na Thangipo authorities na lamdam adubo Russia da join tawbagi referendum pangtung na pagi thawrak matam khara thengtharagani haina phangdokre. Zairaga sida noksuknong gilibak singna athingba kya thambana baram otuna maintenance ki thabak ta kaiba pibadaki Nord Stream pipeline da Germany na gas pibagi thabak leblagani ana Kremlin na phangdokre. Nord Stream pipeline da Germany da gas pibagi thabak leblagani ana Kremlin na phangdokre. Pipeline adugi maru evo infrastructure semjen sajin han bagi dam matam kaktana thangjin khraba matung da Kremlin na wafam basi phangdorakpani Russia na haukiba February da Ukraine ta landaba haukiba han bagi seul khara ki matam dagi Kherson na masung kathang baja Zaporizhia region asi Russia na ayamba control tawduna lakhe. Hauji lamdam sing asi Russia na masigi economy da namduna tension hanana bahonari bane kumjali singani taragamri da Crimea ausin ki matam da tawkhibagumna occupy territory sing asibo Russia da official on tilana bagi damak da Moscow na sogat po authorities na referendum sing pangthong na basayur ama chupna honarakli bane. Tawagamasang Kherson da leiba pro Moscow official ama oriba Kiri Stemauk Sol na Russian state TV da haike. Madudi Ukrainian ching na Russian force ng ibagta akan counter offensive sa tharaglangai maragda referendum ama pangthong na bagi sem sabagi tabag sing matam khara gi hoina leplagane. Madugi matung dam hang na tasing na matam khara lepagi wafam na te tadi gamat sabchan lep tabagi wafam ni ana siang doke. Nagalamarom dana Russia na landaba horak padagi ngasi fawada angang chong marfuga ni thoi arkre satrin ni fuga matoi na asok afanangan kre ade Ukraine na claim taw kre. Russia na Ukraine gi matakta landaba horak padagi ngasi fawada Russia lanmi na Ukraine gi pikliba angang chong marfuga ni thoi hen harkre aduga satrin ni fuga matoi na kahena asok afanangan kre ade Ukraine gi prosecutor general office na claim taw kre haire.
Mamang saigi February kun gamari dagi Ukraine gi mathakta Russia na landa satharakhiba adudagi hauraduna Russia na lausin kripa Ukraine gi territory sing amade manak nakbada leiba frontline singa asogapan amadi misi minagi changka hena wangkhalakli hanasu Ukraine gi prosecutor general office na phangdorakre kwaidagi marboina ka hen bupong da sokan kiba amade angang singbo asiana nangan kiba mafam base Ukraine gi 10x region tani Kharkiv tana pikliba angang sahu marfu gamari Kiev city tana chani subna mari Mykolaiv tana chamaga taraga daruk Chernihiv tana humpudra mathoi Luhansk tana humfuga nifan Kherson tana humfuga mathoi Zaporizhia tana jangkai gambanga amadi atopa mafam khara tana nifuga taruk lan asig mari ina angang singda misimina amadi aso pandangan kiba haina Ukraine news agency oriba Interfax ta phangdorakre tahazigi ahum da Russia gi yekna balan misinda Dnipropetrovsk region da leiba Zelonodel town da namai masing khang tana kapselak gi thawong da sahi ma vandang hari bana pamasa amasu har phege namida dumak ta Russia gi lam dokchen bada ngawraba lan mising aduna sinda bada athing batham khorba khulai sing cluster madi munition kyasin aduna Ukraine gi Baisungs Mykolaiv region da leptana namai kapselake maduna maram oiduna sahi ni van da gari bada pamasa amasi ki aduga sahi ma fan sahi tariet taraga mathoi surban pamasa om amasu ka henna asoga pandangan kiba ni an Interfax ki report asida phangdorage Ningsing bazai Russia ki President Vladimir Putin na mamang sahi gi February kun gapari de Ukraine ki mathakta special military operation ama chathagani haina laibakani sigi marakta khona ri matamda laukho ki balai ki bane maragasi da Russia na lan gi khulai wasilak badagi North Korea de gi rocket amadi artillery cell leiga dauri US Russia na lan gi khusu khulai wasilak badagi North Korea de gi rocket amadi artillery cell leina ba process tawkhre ana official report amagi mathukina phangdokle Hauzik Russia na Ukraine da lan chokna riba asida khosukulai gi awat palai silakpa asina maram waraga lan gi khosukulai singa do North Korea dagi laisina na ba thorang torakhibani ana US ki intelligence ki make dagi phangdorakle masak mabing taktok pa pamda ba US ki official amana haikibada hauzik Russia na malem gi oina tokhaina ingthok tun leiraba North Korea da miang changsilatuna rocket amadi artillery cell laina na ba gi thorang adu chatharakibani Ukraine da chathariba lan asin maram waraga Russia na malem gi lepak kyana sanction thamjin kiba Russia da malem gi lepak kyana sanction thamjin kiba amadi export control torpa sina maram morga Russia gi military na lan gi khosu khulai singi awat pa mayung na rakhibani masin maram orga Russia na North Korea da gi military equipment leina bagi thawrang chathar rakhibani haire US President Joe Biden gi administration handakta confirm tawkiba wafam amada August da Russia ni Iran na manufacture tawba drone plans sing Ukraine gi lanpham da sinaki Hauki basayul da White House ki Russian August da Iran da ki leki ba drone pansing adu Ukraine da landa sinaki ba matam da technical gi web problem mai unake Hauki ba thagi numit kyani gi matam masida Russian na Iran na manufacture tawba Mohajir Sheikh Samadi series unmanned aerial vehicle sing sinaki masimaru oina Russian Iran na saba unmanned aerial vehicle cha kya sinana ba thorang tawrakibani haire North Korea na Russia gi hana naksina ba mari lainari Europe amadi US ki libak singadi afaba mari leite makatarakwa atopa Manipur gi pauda housing colony sembada cha da humpodi affordable housing lam khaka daure urban area da housing colony sing semgat pada affordable housing gi lamgi cha da humpodi economically weaker sects namasung lower income group gi music gi khak to na thamga daure Manipur lekha ki cabinet mi from the Chadhan na warep lau kiba Manipur State Affordable Housing Policy for Urban Areas 2022 ki makada urban area da housing colony semkolak pamatam da policy asig makada affordable housing gilam khak to na thamga da bani haire Kunai asida sel thong gi phibam sokla ba mioi amasung senthok jamna laise da ba mioi sing gi damak yumjing chaba gi thorang policy asida yaure langana housing colony sing changkot pamatam da maduda affordable housing gilam khak to na thamga da bani haire Airiba lamasigi sada humpugi manung da sada kuntraga mangadi economically weaker section ki miyoi singi woigani amasong santhok lambi demba miyoi singi na lemhauriba chada kun mangadu woiga dori bane economically weaker section ki miyoi kanglup singaji sahida makoi income lupa lakh hongi makada laiba sing adu khangna gani amasong santhok lambi nemba low income group singna makoi income asi sahida lupa lakh taruk fawgi manung da laiba miyoi kanglup adu khangnai Manipur State Affordable Housing Policy for Urban Area 2022 State asida sanabada cabinet awa fi kharbana masi athawa matam dam yamge wakhalol launa na pathabak laukhalagani ana pau asil makatare
Amarom ngarang State Cabinet na chanhanadaba warep lawkhiba paripu Urban Area Transit Oriented Development Policy 2022 gi makhada Imphal gi baru lambi khara khandoklaga Transit Oriented Development gi thorang paikhat kadori. Transit Oriented Development gi makhada Urban Growth Center singing tina plan tawraga semgadori bani. Policy asi gi makhada Main Road manakta mi kungna tabo mafam semgalaga maduda miyoiba amagi sangdaba yadraba facility sing phangandona miyamda hiana khudong chaba pinadaba thorang yaure. Masih ke kongtang asing manung des caurang na kilometer ama fawu ke manung delaiba mafam singbo influence zone hoina lauthok tuna mafam aduda kaithel kafam harau kumai pangtok fam thabak supam na singba punamak semgot kadauri bane thawrang asi mafum waina arwan gilam dagi lobok singda amasung khongga gilam dam yoi singna haidok laga lofom sinda semgot sagat pagi thabak tawriba sing asi hanthana da balak kolok kongtang amani haire aroibe the content sing asi kimar uiba pau khara asi ba pau dam jariba Manipur local news YouTube channel asidagi yang beriba punamak padaga jari channel is adom da kana badi subscribe to we business subscribe to we like and share to suka wi ko namak po amaghanna thagasari